ꯀꯣꯛꯇꯥꯁꯤꯗ ꯗ꯭ꯔꯒ ꯃꯌꯥꯝ ꯑꯃꯒ ꯈꯨꯠꯂꯥꯏꯒ ꯂꯩꯍꯧꯔꯤ ꯍꯥꯏꯕꯗꯨꯗ ꯑꯩꯈꯣꯏ ꯃꯗꯨ ꯊꯤꯕ ꯑꯣꯏꯅ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯀꯥꯡꯕꯨ ꯑꯃ ꯃꯈꯣꯏꯁꯤ ꯇꯤꯗꯤ ꯃꯥꯏꯀꯩꯗ ꯍꯥꯏꯊꯕ ꯀ꯭ꯋꯥꯛꯇꯥꯔꯣꯝꯗ ꯍꯥꯏꯊꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯀꯝꯃꯨꯅꯤꯀꯦꯁꯟ ꯈꯔ ꯒꯦꯞ ꯂꯩꯍꯧꯕ ꯍꯥꯏꯖꯕ ꯇꯥꯏ ꯀꯝꯃꯨꯅꯤꯀꯦꯁꯟ ꯈꯔ ꯒꯦꯞ ꯂꯩꯍꯧꯕꯗꯒꯤ ꯃꯈꯣꯏꯅ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀ ꯃꯈꯣꯏ ꯄꯨꯟꯅ ꯆꯠꯃꯤꯟꯅꯒꯗꯧꯕꯗꯨ ꯆꯠꯃꯤꯟꯅꯗꯕꯗ ꯅꯤꯡꯊꯧꯈꯣꯡ ꯈꯔ ꯍꯥꯏꯊꯔꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯆꯦꯛ ꯇꯧꯕ ꯅꯨꯄꯤ ꯈꯔ ꯂꯩꯔꯝꯕꯗꯨꯅ ꯑꯩꯈꯣꯏ ꯒꯥꯔꯤꯁꯤ ꯈꯥꯝꯃꯨ ꯍꯥꯏꯅ ꯈꯥꯝꯕ ꯃꯇꯝꯗ ꯍꯦꯛ ꯌꯦꯡꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯆꯤꯡꯃꯤꯒꯤ ꯃꯁꯛ ꯃꯥꯟꯕ ꯑꯃ ꯃꯤ ꯑꯃ ꯌꯥꯎꯏ ꯍꯥꯏꯔꯤꯕ ꯃꯤꯁꯤ ꯆꯥꯟꯗꯦꯜꯗꯒꯤꯅꯤ ꯑꯁꯥꯝ ꯔꯥꯏꯐꯜꯁꯤꯅꯤ ꯃꯥꯁꯤ ꯅꯥꯒꯥ ꯃꯆꯥꯅꯤ ꯑꯗꯨ ꯅꯨꯄꯤꯁꯤꯅ ꯂꯥꯎꯕ ꯀꯨꯀꯤ ꯃꯆꯥ ꯑꯃ ꯌꯥꯎꯔꯦ ꯒꯥꯔꯤ ꯃꯅꯨꯡꯗ ꯀꯨꯀꯤ ꯃꯆꯥ ꯑꯃ ꯌꯥꯎꯔꯦ ꯍꯥꯏꯗꯅ ꯃꯥꯅ ꯂꯥꯎꯕ ꯅꯨꯄꯤꯁꯤꯅ ꯂꯥꯎꯕꯁꯤꯗ ꯃꯌꯥꯝꯁꯤ ꯍꯧꯖꯤꯜꯂꯒ ꯒꯥꯔꯤꯁꯤ ꯅꯨꯡꯅ ꯊꯥꯔ ꯃꯇꯨꯡꯁꯤꯗ ꯑꯁꯤꯒꯤꯁꯤ ꯂꯥꯎꯕꯗꯒꯤ ꯈꯣꯏꯁꯥꯎꯅꯔꯕ ꯄ꯭ꯔꯖꯥꯁꯤꯡꯁꯤꯅ ꯒꯥꯔꯤꯁꯤ ꯇꯥꯟꯅꯕꯗꯒꯤ ꯒꯥꯔꯤꯁꯤ ꯅꯨꯡ ꯊꯥꯕ ꯍꯧꯔꯛꯄꯗꯒꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯦꯟꯁꯟ ꯌꯥꯝ ꯋꯥꯡ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯗ ꯑꯗꯨꯒ ꯉꯔꯥꯡꯒꯤ ꯑꯃꯨꯛ ꯈꯪꯍꯧꯗꯅ ꯊꯣꯛꯄ ꯏꯔꯥꯡ ꯑꯃꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯁꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯇꯦꯟꯁꯟ ꯂꯩꯔꯤꯉꯩ ꯃꯔꯛꯁꯤꯗ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯈꯣꯏꯁꯥꯎꯅꯕ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯁꯦꯟꯇꯤꯃꯦꯟꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏ ꯗꯤꯁꯇ꯭ꯔꯤꯛꯁꯤꯗ ꯂꯩꯖꯔꯤꯕ ꯑꯩꯈꯣꯏ MLA ꯇꯔꯨꯛꯃꯛꯁꯤꯅ ꯃꯁꯤꯁꯤ ꯃꯦꯗꯤꯌꯥꯒꯤ ꯊ꯭ꯔꯨꯗ ꯑꯩꯈꯣꯏꯅ ꯑꯄꯤꯜ ꯑꯃꯈꯛꯇꯪ ꯇꯧꯖꯅꯤꯡꯕ ꯑꯗꯨꯒ ꯉꯔꯥꯡ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯔꯝꯗ ꯄ꯭ꯔꯖꯥꯗ ꯋꯥꯐꯝ ꯑꯃꯅꯤ ꯈꯛꯇꯪ ꯑꯩꯈꯣꯏ ꯁꯦꯡꯗꯣꯛꯆꯅꯤꯡꯕ ꯑꯗꯨꯅ ꯃꯦꯗꯤꯌꯥꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯄꯨꯝꯅꯃꯛꯄꯨ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏ ꯇꯔꯨꯛꯅ ꯍꯥꯏꯖꯕ ꯇꯥꯔꯦ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯀꯤ ꯃꯅꯨꯡꯗ ꯑꯣꯅꯔꯦꯕꯜ ꯃꯣꯏꯔꯥꯡꯒꯤ MLAꯁꯨ ꯊꯨꯡꯕꯤꯔꯒꯅꯤ ꯑꯗꯨꯒ ꯀꯨꯝꯕꯤꯒꯤ MLAꯅ ꯁꯥꯏꯠꯇ ꯂꯩꯕ ꯑꯗꯨꯅ ꯊꯨꯡꯕ ꯉꯝꯖꯗꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯁꯤ ꯉꯁꯤꯁꯦ ꯑꯩꯈꯣꯏ ꯃꯦꯗꯤꯌꯥꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒ ꯐꯝꯃꯤꯟꯅꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯂꯧꯖꯕꯅꯤ ꯑꯩꯈꯣꯏ ꯇꯥꯡ 8ꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯑꯕ ꯃꯇꯨꯡꯗ ꯇꯥꯡ 8ꯇꯨꯒꯤ ꯑꯥꯐꯇꯔꯅꯨꯟ ꯃꯛꯇꯗ ꯑꯩꯈꯣꯏ ꯑꯣꯜ ꯄꯥꯔꯇꯤꯒꯤ ꯃꯤꯠ ꯑꯃ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯂꯤꯁꯤꯡ ꯃꯈꯥꯗ ꯑꯩꯈꯣꯏ ꯐꯝꯖꯕꯅꯤ ꯑꯗꯨꯒꯤ ꯍꯦꯛ ꯐꯣꯂꯣꯠ ꯕꯥꯏ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯩꯈꯣꯏꯒꯤ ꯂꯩꯖꯔꯤꯕ ꯁ꯭ꯇꯦꯠꯀꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏ ꯃꯤꯇꯤꯡ ꯑꯃꯃꯨꯛ ꯐꯝꯖꯔꯀꯥꯟꯗ ꯑꯩꯈꯣꯏ ꯊ꯭ꯔꯦꯠ ꯕꯤꯌꯔ ꯊꯧꯗꯣꯛꯁꯤꯒꯤ ꯃꯇꯥꯡꯗ ꯑꯊꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯊꯤꯒꯠꯄ ꯄꯔꯄꯤꯇ꯭ꯔꯦꯇꯔꯁꯤꯡꯕꯨ ꯋꯤꯗꯤꯟ 24 ꯑꯋꯥꯔꯁꯇ ꯑꯩꯈꯣꯏ ꯍꯤꯡꯅ ꯅꯠꯇ꯭ꯔꯒ ꯁꯤꯅ ꯃꯈꯣꯏꯕꯨ ꯑꯩꯈꯣꯏ ꯐꯥꯅꯅꯕ ꯍꯣꯠꯅꯕꯅꯆꯤꯡꯕ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯑꯀꯟꯕ ꯌꯥꯊꯪꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯑꯗꯨꯒꯨꯝꯂꯕ ꯁ꯭ꯇꯦꯠꯀꯤ ꯃꯤꯇꯤꯡꯁꯤꯡ ꯂꯣꯏꯁꯤꯜꯂꯤ ꯑꯗꯨꯒ ꯑꯥꯔꯃꯤꯒꯤ ꯃꯇꯦꯡ ꯁꯦꯟꯇ꯭ꯔꯦꯜ ꯄꯥꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁꯦꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯉꯁꯤ ꯐꯥꯎꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯀꯣꯝꯕꯤꯡ ꯑꯣꯄꯔꯦꯁꯟꯁꯤ ꯂꯦꯞꯇꯅ ꯉꯁꯤ ꯐꯥꯎꯕ ꯑꯩꯈꯣꯏ ꯆꯠꯊꯖꯔꯛꯂꯤ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯉꯔꯥꯡꯁꯤ ꯑꯩꯈꯣꯏ ꯆꯩꯔꯥꯎꯕ ꯅꯨꯃꯤꯠꯁꯨ ꯑꯣꯏꯕ ꯒꯧꯔꯒꯤ ꯆꯩꯔꯥꯎꯕ ꯅꯨꯃꯤꯠꯁꯨ ꯑꯣꯏꯕ ꯑꯗꯨꯒ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ CSO ꯄꯨꯝꯅꯃꯛꯅꯁꯨ ꯆꯩꯔꯥꯎꯕꯅꯤꯅ ꯑꯩꯈꯣꯏ ꯁꯥꯟꯇꯤ ꯊꯝꯅꯅꯕ ꯑꯩꯈꯣꯏ ꯍꯤꯡꯁꯥꯒꯤ ꯑꯣꯏꯕ ꯊꯕꯛ ꯑꯦꯅꯤ ꯀꯥꯏꯟ ꯑꯣꯐ ꯑꯦꯖꯤꯇꯦꯁꯟꯁꯤꯡꯁꯤ ꯑꯩꯈꯣꯏ ꯉꯔꯥꯡꯁꯤ ꯂꯦꯞꯅꯅꯕꯒꯤ ꯑꯗꯨꯒꯨꯝꯕ ꯋꯥ ꯈꯔ ꯇꯥꯟꯅꯈꯤ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏꯗꯁꯨ ꯄꯥꯎ ꯂꯩꯖꯩ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯊꯧꯗꯣꯛ ꯑꯃ ꯐꯥꯎꯕ ꯊꯣꯛꯇꯅꯕ ꯑꯩꯈꯣꯏ ꯏꯁꯣꯔꯗꯁꯨ ꯈꯨꯔꯨꯝꯖꯕꯅꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯒꯤ ꯇꯥꯡ 9ꯗ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯂꯤꯁꯤꯡ ꯃꯈꯥꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯀꯝꯕꯥꯏꯟ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯔꯤꯚ꯭ꯌꯨ ꯃꯤꯇꯤꯡ ꯑꯃ ꯑꯩꯈꯣꯏ ꯐꯝꯕ ꯑꯗꯨꯗ ꯃꯃꯥꯡꯗꯁꯨ ꯑꯩꯍꯥꯛꯅ ꯊꯝꯖꯈꯤꯕ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔ ꯑꯁꯤꯅ ꯑꯥꯔꯝꯁꯀꯤ ꯁ꯭ꯃꯒ꯭ꯂꯤꯡ ꯗ꯭ꯔꯒꯀꯤ ꯁ꯭ꯃꯒ꯭ꯂꯤꯡꯅꯆꯤꯡꯕ ꯑꯗꯨꯒꯨꯝꯕꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯇꯧꯕ ꯌꯥꯔꯣꯏ ꯑꯩꯈꯣꯏꯅ ꯑꯉꯝꯕ ꯁꯛꯇꯤ ꯊꯥꯗꯣꯛꯇꯨꯅ ꯑꯩꯈꯣꯏ ꯇꯨꯡꯒꯤ ꯐ꯭ꯌꯨꯆꯔ ꯃꯥꯡꯒꯗꯧꯕ ꯗ꯭ꯔꯒ ꯑꯗꯨꯒ ꯑꯥꯔꯝꯁꯀꯤ ꯃꯅꯤꯄꯨꯔꯁꯤꯗ ꯑꯣꯜꯔꯦꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯂꯩꯇꯅꯅꯕ ꯑꯩꯈꯣꯏ ꯁꯔꯀꯥꯔꯁꯤꯅ ꯍꯣꯠꯅꯒꯅꯤ ꯃꯗꯨ ꯍꯣꯠꯅꯕꯗꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯃꯇꯦꯡ ꯄꯥꯡꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯑꯀꯟꯕ ꯋꯥꯐꯝ ꯑꯃ ꯑꯩꯈꯣꯏ ꯌꯨꯅꯤꯐꯥꯏꯠ ꯀꯃꯥꯟꯒꯤ ꯑꯗꯨꯒꯨꯝꯂꯕ ꯇꯥꯡ 9ꯒꯤ ꯃꯤꯇꯤꯡ ꯑꯗꯨꯗ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯇꯥꯛꯄꯤꯈꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯦꯁꯁꯤꯡ ꯑꯗꯨꯒ ꯁ꯭ꯇꯦꯠ ꯐꯣꯔꯁꯦꯁꯁꯤꯡꯒ ꯅꯤꯡꯊꯤꯖꯅ ꯀꯣꯑꯣꯔꯗꯤꯅꯦꯠ ꯂꯩꯅꯔꯦ ꯍꯥꯏꯔꯒ ꯑꯣꯄꯔꯦꯁꯟ ꯚꯦꯂꯤꯗ ꯑꯃꯁꯨꯡ ꯆꯤꯡꯗ ꯆꯠꯊꯕ ꯂꯦꯞꯇꯦ ꯑꯗꯨꯕꯨ ꯉꯔꯥꯡ ꯑꯦꯌꯔꯄꯣꯔꯠꯇ ꯉꯔꯥꯡ ꯇꯥꯡ 13 ꯑꯦꯄ꯭ꯔꯤꯜꯒꯤ ꯑꯁꯤꯒꯨꯝꯂꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯦꯌꯔꯄꯣꯔꯠꯇ ꯄꯨꯡ 10:30 ꯇꯥꯕ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯁꯣꯔꯁ ꯈꯔꯗꯒꯤ ꯄꯥꯎ ꯐꯪꯕꯗꯒꯤ ꯇꯨꯂꯤꯍꯜ ꯑꯦꯌꯔꯄꯣꯔꯠꯁꯤꯗ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯈꯔ ꯆꯠꯊꯕꯗ ꯑꯩꯈꯣꯏ CISF ꯑꯃꯁꯨꯡ ꯑꯦꯌꯔꯄꯣꯔꯠꯇ ꯂꯩꯔꯤꯕ ꯄꯨꯂꯤꯁꯁꯤꯡꯒ ꯂꯣꯏꯅꯅ ꯑꯗꯨꯒꯨꯝꯕ ꯊꯤ ꯍꯨꯝꯕ ꯑꯃ ꯆꯠꯊꯕ ꯃꯇꯝꯗ ꯗ꯭ꯔꯒ ꯄꯦꯗꯂꯔ ꯑꯃ ꯐꯥꯏ ꯃꯍꯥꯛꯀꯤ ꯃꯃꯤꯡꯁꯤ ꯃꯍꯃꯗ ꯁꯕꯤꯔ ꯑꯍꯃꯗ ꯀꯧꯕ ꯑꯃ ꯀꯣꯛꯇꯥꯗꯒꯤ ꯃꯉꯣꯟꯗ ꯏꯟꯇꯔꯣꯒꯦꯁꯟ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯑꯁꯤꯒꯤꯁꯤ ꯂꯥꯎꯕꯗꯒꯤ
खोइसाउनरबा प्रजासिंसिना गारिसी तानबदे गारिसी नुंग थाबा होरपदगी टेलीफोन दा पाव पिनरगा थिनुंगै निथौगोंदगी गारिसी लांथोख्रे लांथोख्रे मतुंगदा थिनुंगै सिदा मयामसिना थटलगा हाइबदी कुकी मचा यावरे हाइबा पाव सी अकोई आरानबा मन मरम ओइरगा हाइजब तारे कोई खतम खंदा होदबदुना मरम ओइर हाइरगा थिनुंगै सिदा प्रजाना थटलगा मखोइ सिंसी कनानो नखोइ हाइबा कांदा अकोई मनुंगदा आसाम राइफल्स ओइबने मखोइ की बोय खंगोय अकोई से आसाम राइफल्स ने हाइरा कांदा अदुदा कुकी अमा यावरे हाइबगी वाखलोन सिदा मयामसिना यामना भाइलेंट ओइबा मौंगदा मखोइदा एटेक तौरपा मतमदा मनुंगदा खुलाइ खरसु यावरमी खुलाइ खरा यावबा असिना मरम ओइरगा अमुके हिना प्रजादा सिंगनहनबा अमा पोकुदुना मरम ओइरगा अकोई थौदोक असि गाड़ी दो मई थारे गाड़ी मखोइगी लामिनबा गाड़ी अमा मखोइदगी खुलाइ मुनग्रे मखोइसु याम थीना पुरे पुरकांदा कमांडो सिंगना मखोइ रेस्क्यू तौई अदु प्रजाना सो मुक मखोइ मी अमसु मु रेस्क्यू तौई अकोइ प्रजाना खुंगंग अदुगी प्रजा सिंगा लोइना अकोइगी कांगू अमना ग्रुप अमना हारोन ग्रुप अमना मुक मखोइसि हदि अकोइगी लोकल गी ओइबा हारोन ग्रुप अमना मुक मखोइसि रेस्क्यू तौई अदु आइना मयामदा थमजनिंग सिदि अकोइ हेक्ता वाही अमा सोइबना मसिसे अकोइ हेक्ता ngaraंगी थौदोक चावरबा थौदोक अमा थोइ अदुगा मी मयाम अमा अशोकपन नंगिबसे अकोइ ख्वाइदगी अकोइ लाइबक थीबनी मखोइने संसिलुबदसु ऑनरेबल चीफ मिनिस्टर अमसुंग अकोइगी सरकार असिना ड्रग अमसुंग आर्म्स स्मगलिंग तौबसना मरम ओइरगा ngasi ड्रग्स कंट्रोल तौबन मक्रिबा दिस आर्मामेंट तौनबगी दमकदा नहारोन सिंगना पाइरिबा और एनी टोमेंटिक ना इलीगल ओइबा मवंगदा आर्म्स सिंग प्रोसेस तौरि पुनंग सि थिंगबदा वासिलपदुगी अकोइना सरकार खरा कन्ना कोइ अदुगुंबा यूनिफाइड कमांड मीटिंग दुदा हाइरोबदुना मखोइसु मदु चंसिलुबनी बट मसी कम्युनिकेशन गैप खरसो अकोइ सिक्योरिटी की कोऑर्डिनेशन खरा वलहबदगी तौबनी हादना आई मयाम थमजनिंगी मसी दमकता आई आईजीआर साउथ का पाव फाउना जै मखोइ हुजी हुजी कोर कमांड का तौरगा साइट टुदा मखोइ इंस्पेक्शन तौरी मखोइगी साइट तगिसु अकोइ थिगत होकतपगी याम अथुबा मतमदा आई तौरकने हाइबगी असे पथाजबम लैजै मरमदुना अकोइना अकोइगी मरुओइना मणिपुर की प्रजादा अमसुंग बिष्णुपुर डिस्ट्रिक्ट की प्रजा सिंगा कोइन थमजनिंगी बसिदी अकोइ थोखरिबा तांग तरेट की थौदोक सिदा ख्वाइदगी थमोइ सोकवा यामना पिकलिबा अंगांग अनिसिगी मतौ करम लेखिद्रबनो मखोइसि अदुगुमलबा तमथीरबा मियोइ कांगुसिंग अदो फाननबगी याम कन्ना अकोइने संसिलिबा मतम असे अथु मतमदा मसक खंदोकपा ngangnaba सरकार होनबसिदा प्रजासिंगना मतेंग पांबियु हिंसा की थबक थादोपियु हाइबन हाइदुना अकोइ तरुक बिष्णुपुर डिस्ट्रिक्ट की लेजरबे एमएलए अकोइना बिष्णुपुर डिस्ट्रिक्ट की प्रजादा अपील तौजरी अमसुंग मणिपुर की प्रजादा अकोइ पुनमक खन्नरे हायरगा अकोइ तौगदौबा अकोइने तुंग फोइबगी ओइबा असिगुम थौदोगसे अमु हन्ना थोक्तरनबा अकोइ तानमिनसि हिंसा की थबक लेपियु हुजिक मणिपुरदा लैरिबा इकोनोमी की फिबम नोंमगी चरा तांजबा कांबुगी अवाबा अदुगा vegetable thadana inkon koiraga hingjariba kambu singsi awaaba makoigi perishable item oibanina hekta mangba yabagi kayam leba singse asi yengbida haraga ekoi hingsa gi thaba banna chingba thado pira haraga sarkar ga ningthi jana wari sanara haraga koi kusam naraga adugumba perpetrators singdo athu amatam masak khangdok na bhona bada ekoi sarkar da sojok tawbiyo haidana ai appeal tawjari thank you tangre ki se kari development lebege चिंगनबा गुंबा पर्सपेक्टिव गुंबा फाबा गुंबा खुम लेगा होदो होदो केंट ले दिब्रा होजिक होजिक तांग तरेट की थौदोक सिमा कोई अयाम्बा याम कन्ना होजिक थिगली अदु होजिक होजिक डेवलपमेंट करी लेरगे हाबदो गिदी अकोइ द पाव पिरक अदु अकोइ इन कंसेंटस विद द एनआईए अकोइ कंसेंटस लेजरी सरकार अदुगा सीआरपीएफ ना कापरी थौदो दु मता दे सीआरपीएफ ना कापखिबा अदुगी थौदोक दसु अकोइ ngसाइगी अंगाम अनिगा मरी हाइबेट अनबलेना अकोइ अदुसु एनआईए दा कोई सिनजर सरकार चादो क्वेश्चन तक अखोगी ngarang thokri thodok tuma hojik sarna habib da misunderstanding ne habi reko chigum mamang da misunderstanding ke thodok si mamang da ma'am thokra hai tar sina maram marga soi bidi public neba sida mamang da so koi security lapses hokiba misunderstanding thokiba ma'am ma tung da thogal lo habagi adu ngarang thokiba misunderstanding da thogaliba akai ba ma'am se si sarkar na bear tobi gadra adu tung da mohan thogal lo habagi dung ba guarantee bibi gadra सरकार represents the people. Sarkar is always responsible for good or bad. Asi dekoi loin khangeba. But people should also understand. Maram di kai na khui praja se koi masen amtang gyan tanaba ma mathau kai kuki ne haiba su khangdaba naga ne haiba su khangdaba akoi idang asi tholoi bi irang se akoi bu nungsibi ba kangbu masulai nungsibi da ba kangbu masulai
ꯃꯁꯤꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯈꯪꯗꯣꯛꯄ ꯋꯥꯕꯗꯒꯤ ꯑꯩꯈꯣꯏꯁꯤꯡꯁꯦ ꯒ꯭ꯌꯥꯟ ꯇꯥꯍꯧꯗꯕꯗꯒꯤ ꯂꯣꯏꯅ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯉꯥꯛꯇꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯁꯦ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯕ ꯃꯊꯧ ꯇꯥꯏ ꯁꯤꯅ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯁꯤ ꯑꯍꯥꯟꯕ ꯄ꯭ꯔꯦꯁ ꯀꯟꯐꯔꯦꯟꯁꯇ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛꯇꯨꯒꯤ ꯃꯇꯥꯡꯗ 24 ꯑꯋꯥꯔꯁꯀꯤ ꯃꯇꯨꯡꯗ ꯁꯤꯟꯅꯒꯅꯤ ꯗꯦꯠ ꯑꯣꯐ ꯂꯥꯏꯐ ꯍꯤꯡꯕ ꯅꯠꯇ꯭ꯔ ꯁꯤꯕꯐꯥꯎ ꯁꯤꯟꯅꯒꯅꯤ ꯍꯥꯏꯅ ꯌꯥꯝ ꯆꯥꯎꯅ ꯗꯣꯀꯨꯃꯦꯟ ꯑꯃ ꯃꯌꯥꯝ ꯃꯃꯥꯡꯗ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯍꯧꯖꯤꯛ 24ꯗ ꯅꯠꯇꯦ 1 ꯋꯤꯛꯐꯥꯎ ꯐꯥꯔꯛꯇꯣꯏꯔ ꯁꯤꯗꯩ ꯀꯔꯤꯒꯤꯗꯃꯛꯇ NIAꯗ ꯁꯤꯟꯅꯕꯤꯔꯤꯕꯅꯣ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟꯅ ꯄꯥꯏꯕ ꯌꯥꯗꯕ ꯀꯦꯁꯂꯥ ꯍꯥꯏꯕ ꯋꯥꯐꯝ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯦ ꯁꯤꯗꯩꯁꯤꯗ ꯑꯦꯁ ꯑ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯃꯣꯏꯅ ꯀꯩ ꯍꯥꯏꯅꯤꯡꯉꯤ ꯑꯗꯨꯝ ꯈꯔ ꯁꯤ ꯍꯥꯏꯕꯤꯔꯤꯁꯦ 24 hours ꯍꯧꯖꯤꯛ 168 hours ꯍꯦꯟꯈ꯭ꯔꯦ ꯑꯗꯨ ꯍꯧꯖꯤꯛꯐꯥꯎꯗ ꯒꯣꯔꯃꯦꯟ ꯁꯥꯏꯠꯇꯒꯤ ꯀꯔꯤꯝꯇ ꯇꯧꯈꯤꯗꯦ ꯁꯤꯗ ꯑꯩ ꯀꯩꯅꯣꯝꯇ ꯊꯝꯖꯒꯦ ꯑꯩꯈꯣꯏꯅ ꯋꯤꯗꯤꯟ 24 ꯑꯋꯥꯔꯁꯇ ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯐꯪꯅꯅꯕ ꯍꯣꯠꯅꯒꯅꯤ ꯁꯤꯅ ꯑꯃꯁꯨꯡ ꯍꯤꯡꯅ ꯍꯥꯏ ꯑꯩꯈꯣꯏꯅꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯁꯁꯄꯦꯛ ꯇꯧꯔꯤꯕ ꯀꯥꯡꯕꯨꯁꯤꯗꯤ ꯀꯔꯝꯕ ꯀꯥꯡꯕꯨꯅꯣ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯅ ꯀꯥꯕꯣ ꯈꯪꯕ ꯀꯥꯡꯕꯨꯗꯣ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔꯒꯤ ꯃꯤ ꯑꯃꯗꯤ ꯑꯩꯈꯣꯏꯅ ꯑꯦꯄ꯭ꯔꯤꯍꯦꯟ ꯇꯧꯔꯦꯗꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯈꯣꯏꯗ ꯏꯟꯇꯔꯣꯒꯦꯁꯟ ꯆꯠꯊꯕ ꯍꯥꯏꯕꯁꯤꯗꯤ ꯅꯣꯡꯃꯗ ꯐꯪꯕ ꯌꯥꯕꯁꯨ ꯅꯠꯇꯦ ꯑꯗꯨꯒ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯁꯤꯒꯤ ꯃꯥꯒꯤ ꯂꯪꯂꯥ ꯂꯪꯆꯤꯟ ꯄꯨꯝꯅꯃꯛꯁꯤ ꯊꯤꯕ ꯃꯇꯝꯗ ꯃꯇꯝ ꯈꯔꯗꯤ ꯆꯪꯕꯅꯤ ꯑꯗꯨꯕꯨ ꯃꯤꯗꯤ ꯑꯩꯈꯣꯏ already we have arrested 5 of them ꯑꯩꯈꯣꯏꯅ ꯆꯤꯡꯅꯔꯤꯕ ꯁꯁꯄꯦꯛꯇꯦꯠ ꯇꯨꯗꯤ ꯑꯩꯈꯣꯏ ꯐꯥꯔꯦꯕ ꯈꯔꯗꯤ ꯍꯧꯖꯤꯛ ꯐꯥꯕ ꯂꯦꯞꯇꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯣꯄꯔꯦꯁꯟꯁꯨ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯃꯐꯝꯁꯤꯡꯁꯤꯗ 또 파리에 망아지 일단 하비비야. Suspected ꯍꯥꯏ Suspected 망아지. ꯑꯗꯨꯗꯤ NIAꯗ ꯂꯣꯏꯅ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯈ꯭ರೆ ꯑꯗꯨꯕꯨ ꯑꯁꯤꯗꯁꯨ ꯑꯗꯨꯕꯨ ꯑꯁꯤꯗꯩꯁꯤꯗ ꯑꯩꯅ ꯑꯃꯨꯛ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦꯀꯣ ꯃꯅꯤꯄꯨꯔꯒꯤ ꯚꯦꯂꯤꯁꯦ ꯑꯟꯔꯦꯁ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯍꯟꯅꯤꯡꯕ ꯀꯥꯡꯕꯨ ꯑꯃꯁꯨ ꯂꯩꯌꯦꯕ ꯑꯗꯨꯅ ꯐꯥꯔꯤꯕ ꯀꯥꯡꯕꯨꯁꯤ ꯗ꯭ꯔꯛ ꯍꯥꯟꯅꯗꯒꯤ ꯂꯩꯕꯅꯦ ꯗ꯭ꯔꯛ ꯂꯂꯣꯜꯂꯒ ꯂꯩꯕꯅꯦ ꯈꯣꯠꯄꯅꯦ ꯍꯥꯏꯕ ꯀꯥꯡꯕꯨ ꯑꯃ ꯌꯥꯎꯔꯤꯕ those persons should be identified very nicely by the media persons who are those people who doesn't want Manipur to remain in peace that has to be find out suspected they are suspected interrogation tawri suspect tawri NIA da mu bibi matang do akhoi Manipur gi laiba police ki laiba establishment sigi credibility ilai lai tabata he akhoi na media gi through the sokara keno tawjaba madu NIA si India ki khwaidagi henna khwaidagi thajaba yaba aduguma agency amane asigumagi investigation taw matamda aduna prajana amka henna thajana naba amaga loisinagre haibadu thoktarnaba adugumba agency da koi sarkar na sidaba Sir, last question of the Hanzaki. Narangi to the protester room site gidi moina hadi check the woman the ika puthoro ya din high court. Other protester me actually sentimental never. Ado security forces so public sentiment kitam thambi act of biramagati. Kitam nuai to to se to omo hana thambi basa. Asumane adune akoina nuai to se koi ngasai gi misunderstanding lainaba adu makoi gi site gi support ne har wala bu de ga adu yam laibak thiba ne ne mai nai thamjari Ngarang kulai berarti tawidana, snatch tawidana. Itu kulai sih ini kalau kalau mau. ayamba loina recover taw haida kulai ni pan recover kulai ni pan ma recover taw Nawai internet check kam kan buk taw na maram ngasi makso apai honorable home minister na press conference ama hai sida koi yamna media mayam inconvenient mayam thena re pau hodong na bangam jada yar gari ngasi jo koi sila i list mayam khombi gra ya white list am taw gira gari am ngai na aduma ai white list taw na taw jage aduga aina ngasai amuka thamjaningi sidi ꯑꯩꯈꯣꯏꯒꯤ ꯅꯦꯠ ꯂꯩꯕ ꯕ꯭ꯔꯣꯗꯕꯦꯟ ꯍꯥꯡꯕ ꯃꯐꯝꯗꯒꯤ ꯐꯥꯎꯕꯗ ꯉꯁꯥꯏꯒꯤ ꯅꯨꯄꯤ ꯑꯃꯅ ꯑꯁꯤꯁꯨ ꯅꯤꯡꯊꯧꯈꯣꯡꯗꯒꯤ ꯅꯨꯄꯤ ꯑꯃꯅ ꯀꯨꯀꯤ ꯌꯥꯎꯔꯦ ꯒꯥꯔꯤ ꯊꯠꯂꯣ ꯍꯥꯏꯔꯤꯁꯤ ꯍꯥꯏꯔꯤꯕ ꯃꯔꯝꯁꯤꯡꯁꯤꯅꯅꯦꯕ ꯉꯁꯥꯏꯒꯤ ꯅꯦꯠ ꯕꯦꯟ ꯇꯧꯔꯤꯁꯤ ꯑꯁꯤ ꯁꯔꯀꯥꯔꯅ ꯍꯦꯛꯇ ꯇꯧꯅꯤꯡꯅ ꯇꯧꯕ ꯅꯠꯇꯦꯕ ꯕꯤꯀꯣꯖ ꯁꯔꯀꯥꯔꯗꯁꯨ ꯑꯁꯤꯒꯤ ꯏꯟꯀꯝ ꯈꯔꯗꯤ ꯑꯗꯨꯝ ꯀꯥꯔꯤꯕꯅꯤꯅꯀꯣ ꯃꯦꯗꯤꯌꯥꯒꯤꯁꯤ ꯌꯥꯔꯤꯈꯩ ꯔꯤꯂꯦꯛꯁ ꯇꯧꯅꯕ ꯋꯥꯏꯠ ꯂꯤꯁꯇ ꯆꯟꯅꯅꯕ ꯑꯩ ꯑꯣꯅꯔꯕꯜ ꯁꯤ ꯑꯦꯝꯗꯁꯨ ꯍꯥꯏꯖꯒꯦ